ngasi ꯑꯩꯈꯣꯏꯅ explain ꯇꯧꯖꯒꯗꯧꯔꯤꯕ movie ꯑꯁꯤ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯍꯤꯡꯅ ꯆꯥꯊꯣꯛꯄꯒꯤ ꯋꯥꯔꯤꯅꯤ꯫ ꯐꯤꯂꯝ ꯑꯁꯤ horror movie ꯅꯤ꯫ ꯍꯥꯏꯔꯤꯕ movie ꯑꯁꯤꯒꯤ ꯃꯃꯤꯡꯅ Amelia Children꯫ movie ꯑꯁꯤꯒꯤ ꯑꯍꯧꯕꯗ ꯅꯨꯄꯤ ꯑꯃ ꯎꯕ ꯐꯪꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ Amelia ꯀꯧꯏ꯫ Amelia ꯑꯁꯤ ꯃꯥꯒꯤ ꯃꯆꯥ ꯑꯅꯤꯒ ꯃꯇꯣꯝꯇꯒ ꯆꯥꯎꯔꯕ ꯃꯦꯟꯁꯟ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ Ameliaꯅ ꯃꯥꯒꯤ ꯃꯆꯥ ꯑꯗꯨ ꯁꯪꯒꯣꯝ ꯄꯤꯊꯛꯅꯕ ꯇꯧꯔꯝꯃꯤ꯫ ꯁꯪꯒꯣꯝ ꯑꯗꯨ ꯄꯤꯊꯛꯇ꯭ꯔꯤꯉꯩ ꯁꯪꯒꯣꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯌꯥꯟꯁꯤꯟꯗꯨꯅ ꯄꯤꯊꯛꯏ꯫ ꯃꯗꯨ ꯂꯣꯏꯔꯕ ꯇꯨꯡꯗ Ameliaꯅ ꯑꯉꯥꯡ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯂꯥꯛꯇꯨꯅ Ameliaꯒꯤ ꯑꯉꯥꯡꯒꯤ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯅ ꯄꯝꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯀꯥꯔ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯇꯣꯞꯄ ꯑꯗꯨ ꯐꯥꯅꯅꯕ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯉꯥꯡ ꯑꯗꯨ ꯐꯪꯂꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯅ ꯄꯨꯈꯤꯕ ꯑꯗꯨ Ameliaꯅ ꯎꯔꯝꯃꯤ꯫ Ameliaꯅ ꯃꯥꯒꯤ ꯃꯆꯥ ꯑꯅꯤꯃꯛ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ ꯈꯪꯂꯛꯄꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯇꯟꯖꯥ ꯑꯁꯤꯗ Ameliaꯒꯤ ꯃꯃꯤꯠ ꯑꯅꯤꯃꯛ ꯉꯧꯁꯣꯛ ꯉꯧꯔꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯅꯨꯄꯥ ꯑꯗꯨ ꯊꯣꯛꯂꯛꯃꯟꯗꯕꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛ ꯂꯥꯛꯂꯔꯣꯏ ꯈꯪꯂꯝꯈꯤ꯫ ꯃꯁꯤ ꯈꯪꯂꯛꯄꯗꯒꯤ ꯑꯇꯣꯞꯄ ꯑꯉꯥꯡ ꯑꯗꯨ ꯄꯨꯔꯒ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯇꯨꯡꯂꯣꯝꯗ Ameliaꯅ ꯑꯇꯣꯞꯄ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯝꯗꯨꯅ ꯇꯥꯟꯅꯔꯛꯄꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯀꯤꯖꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯉꯁꯥꯏ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯑꯉꯥꯡ ꯑꯗꯨ ꯂꯝꯕꯤ ꯑꯃꯗ ꯃꯇꯣꯝꯇ ꯂꯩꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯏ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤ? ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯀꯤꯗꯅꯦꯞ ꯇꯧꯔꯤꯕꯅꯣ? Ameliaꯒꯤ ꯃꯁꯥꯗ ꯁꯛꯇꯤ ꯂꯥꯛꯂꯤꯕ ꯑꯁꯤ ꯃꯇꯧ ꯀꯔꯝꯅꯅꯣ? ꯃꯍꯥꯛ ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯤꯅꯣ? ꯑꯗꯨꯒ ꯑꯉꯥꯡꯒꯤ ꯁꯪꯒꯣꯝ ꯑꯗꯨꯗ ꯌꯥꯟꯁꯤꯟꯈ꯭ꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤꯅ ꯀꯔꯤꯅꯣ? ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯗꯒꯤ ꯈꯪꯕ ꯉꯝꯒꯅꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯋꯥꯔꯤ ꯑꯁꯤ ꯂꯥꯛꯏ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯅꯨꯄꯥ ꯑꯃꯕꯨ ꯎꯕ ꯐꯪꯏ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯀꯤꯗꯅꯦꯞ ꯇꯧꯈꯤꯕ ꯑꯉꯥꯡ ꯑꯗꯨꯅꯤ꯫ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ Edward ꯀꯧꯏ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯂꯩꯔꯝꯃꯤ꯫ Edward ꯃꯊꯟꯇ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁꯤꯇꯤꯖꯦꯟ ꯁꯔꯚꯦꯗꯒꯤ ꯀꯣꯜ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯪꯒꯤ ꯕꯔꯊꯗꯦ ꯗꯦꯠ ꯑꯩꯈꯣꯏꯗ ꯂꯩꯇꯦ, ꯑꯗꯨꯒ ꯅꯪꯒꯤ ꯕꯥꯏꯑꯣꯂꯣꯖꯤꯀꯦꯜ ꯗꯇꯥ ꯑꯃꯠꯇ ꯑꯩꯈꯣꯏꯗ ꯂꯩꯇꯦ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯗ ꯏꯃꯦꯜ ꯇꯧꯔꯛꯂꯕꯗꯤ ꯅꯨꯡꯉꯥꯏꯖꯒꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯁꯦꯡꯅꯃꯛ Edward ꯃꯁꯥꯅ ꯃꯍꯥꯛꯄꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯃꯃꯥ ꯃꯄꯥ ꯀꯅꯥꯅꯣ ꯑꯗꯨꯒ ꯃꯍꯥꯛ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕ ꯈꯪꯖꯔꯝꯗꯦ꯫ ꯃꯍꯥꯛ ꯀꯤꯗꯅꯦꯞ ꯇꯧꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯝꯕꯤ ꯑꯃꯗ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯊꯅꯝꯕ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯣꯔꯐꯥꯟ ꯍꯣꯝꯗ ꯊꯅꯝꯕ ꯑꯣꯏꯔꯝꯒꯅꯤ꯫ Edward ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯔꯦꯂꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯥꯒꯤ ꯅꯨꯄꯤꯅ Edwardꯇ ꯒꯤꯐ ꯑꯃ ꯄꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯒꯤꯐ ꯑꯁꯤ ꯏ-ꯗ꯭ꯔꯣꯞ ꯑꯃꯗꯒꯤ ꯃꯥꯒꯤ DNA ꯑꯗꯨ ꯈꯪꯕ ꯉꯝꯕ ꯒꯤꯐꯅꯤ꯫ ꯑꯗꯨꯒ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯃꯥꯒ DNA ꯀꯅꯥꯒ ꯃꯦꯠꯆ ꯑꯣꯏ ꯍꯥꯏꯕ ꯑꯗꯨ ꯈꯪꯕ ꯉꯝꯕ ꯄꯣꯠꯁꯛꯅꯤ꯫ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ Edwardꯅ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯊꯤꯗꯨꯅꯇ ꯂꯥꯛꯏ ꯍꯥꯏꯕꯁꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯁꯤꯒꯤ ꯒꯤꯐ ꯑꯁꯤ ꯄꯤꯔꯛꯂꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ Edwardꯇ DNA ꯗꯤꯚꯥꯏꯁ Fꯗꯒꯤ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯦꯁꯦꯖ ꯑꯗꯨꯗ Manuel ꯀꯧꯕ ꯄꯣꯔꯇꯨꯒꯤꯖꯇꯒꯤ ꯅꯨꯄꯥ ꯑꯃꯒ ꯃꯥꯒ DNA ꯃꯦꯠꯆ ꯑꯣꯏꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯥꯅ ꯀꯥ ꯑꯁꯤꯒꯤ ꯀꯥꯆꯤꯟꯗ ꯃꯃꯤ ꯑꯃ ꯎꯔꯝꯃꯤ꯫ ꯃꯃꯤ ꯑꯗꯨ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯤꯕ ꯑꯗꯨ Edwardꯇ ꯃꯥꯒꯤ ꯋꯥꯈꯜꯅꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ Manuelꯗꯒꯤ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯕꯥꯅꯤ ꯃꯆꯤꯟ ꯃꯅꯥꯎꯅꯤ, ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯀꯥꯏꯅꯈꯤꯕꯅꯤ ꯍꯥꯏꯕ ꯑꯗꯨ ꯈꯪꯅꯔꯛꯂꯝꯃꯤ꯫ ꯊꯦꯡꯊꯕ ꯇꯧꯗꯅ Edwardꯅ ꯔꯦꯂꯤ ꯇꯧꯔꯒ ꯄꯣꯔꯇꯨꯒꯜꯗ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ Manuelꯅ ꯍꯥꯏꯔꯛꯄ ꯃꯥꯒꯤ ꯂꯩꯐꯝ ꯑꯗꯨꯗ Edward ꯑꯃꯗꯤ ꯔꯦꯂꯤ ꯃꯕꯥꯅꯤ ꯂꯥꯛꯂꯝꯃꯤ꯫ ꯃꯕꯥꯅꯤꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯀꯣꯄꯜ ꯑꯃ ꯂꯩꯔꯝꯕꯗꯒꯤ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯖꯒꯥ ꯑꯗꯨ ꯍꯪꯉꯝꯃꯤ꯫ ꯑꯗꯨꯒ ꯃꯦꯟꯁꯟ ꯑꯗꯨꯁꯨ ꯎꯠꯂꯝꯃꯤ꯫ ꯀꯣꯄꯜ ꯑꯗꯨꯅ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯃꯦꯟꯁꯟ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯅꯤꯡ ꯍꯥꯏꯐꯦꯠ ꯍꯜꯂꯤ꯫ ꯑꯗꯨꯒ Edward ꯑꯃꯗꯤ ꯔꯦꯂꯤꯗ ꯃꯕꯥꯅꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯅꯕꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯀꯣꯄꯜ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯑꯗꯨ ꯇꯥꯔꯝꯗꯦ꯫ ꯃꯦꯟꯁꯟ ꯑꯁꯤ ꯌꯧꯕ ꯍꯥꯏꯕ ꯑꯁꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯦꯡꯗ꯭ꯔꯕ ꯐꯤꯔꯦꯞ ꯑꯣꯏꯔꯝꯈꯤ꯫ ꯉꯥꯏꯍꯥꯛ ꯆꯠꯂꯕ ꯇꯨꯡꯗ ꯃꯕꯥꯅꯤ ꯁꯨꯝ ꯂꯥꯛꯄꯗ ꯃꯦꯟꯁꯟ ꯑꯗꯨꯗ ꯌꯧꯔꯝꯃꯤ꯫
Mabani hek lakpa ubada Manuel na tholakuna taramna okpirami. Aduga machin manaw ani adu hek unabaga yamna haraujarami. Mabani amana amabu unaba matamda ngakpa faurami. Madudi mabani masak chap manay. Tasingbadi mabani asi twins oiramki. Mensan aduda Amelia gi photo adu iwart na urami. Uriva photo asi makoy anigidi mamani. Numidangi matamda khanghaudana Manuel na iwart manakta lagduna mama unanaba haiduna buduna laglami. Pokpadagi ahanbu oina magi mama adu ujabani. Adubu mamagi sakfam adu mana ngasai photo da ukiba aduga yamna khenarami. Masak yamna hongbu sigi maram Amelia chahi yamna yamsilakle. Adubu chahi aduga hainaruragadi magi masak asi fibam ama tawrami. Iwart na magi nupida magi mamagi sakfamgi wari sarami. Adubu Relina di iwart na magi imung manungga unava fungjaba asida yamna haraujarami. Mathangi numita Amelia amadi Reli mabani thengnarami. Aduga wari kaya amasu sanarami. Masigi nungdang aduda Manuel amadi magi mama Amelia mabani tummaga wari sanaduna leirami. Mabani na leiriba fibam adu yengbada mama machagi mawong mande. Hek yengbada kupal malami. Madugi nungdang aduda Manuel amadi Amelia gi ka adu fauduna chatpa matamda mabani na sanariba wari adu tarami. Tasingnamak Reli di Portuguese marol khangdabana maram oiraga voice translator hangdoktuna mabani na sanariba wari adu record tawraga thanami. Mabani na sanariba wari aduda angak-angakpa wari tarami. Wari aduda Manuel gi angang adu Amelia na poglaga Amelia na Manuel bu magi pokchaba macha adu magi machani khani. Aduga Amelia amukka hana naha oithorakani. Haina wari sanaba adu Relina tabada ngakpa faurami. Asigi numitta Amelia na Manuel da Relina mabani na sanariba wari adu taraga leire hairaklami. Madu tabada amukka hena angakpa faurami. Amelia na karam khanglibano haina. Madu tabadagi Reli adu magi kada laklami. Aduga wari adu iwarta lirami. Aduga Relina aina khanbada Manuel amadi Amelia mabani asi mama macha mande kopal mali hairaklami. Relina haiba wa adu iwarna fajana khanjilamde. Haibadi Relina babla na khanba oirongani haina khalami. Mathangi numita Relina ka amada box amagi manungda kopal amagi photo yauba adu thengnarami. Photo aduda yauba nupa adu haifet iwart malami. Aduga nakalda yauriba nupi aduna Amelia malami. Photo aduda yauriba nupa adu iwart ki mapa oiramba yai. Aduga angang aduna iwart oiramba yai haina khalami. Relina photo yenglingai matamda Manuel lakpa adu urami. Ma ubada box adu khumjili. Aduga Manuel su haifet yenglamlaga chatkirami. Madugi numidang aduda Reli adu mangaknarami. Mang aduda Amelia gi saktam adu kiningai oiba mawongda urami. Aduga magi suitcase aduda Amelia na karigumba ama thiduna leirami. Tanja aduda Reli adu makeup thoklai. Aduga magi suitcase adubu hangdoktuna su leiba adu thingnarami. Mathangi ayukta Reli magi marup singa phone da wari sana umanglongda chilami. Iwart na Reli thiba lakpa matamda cottage ama thingnarami. Madugi mafam aduda changba kanda kiningai oiba mi ama urami. Madu hek ubaga iwart adu mafam aduda wanthakirami. Iwart na gyanta na mamipang thorokpa kanda Manuel mamangda famlaga leirami. Aduga thaknaba haiduna potsak ama iwart tapirami. Magi thaknaba mahi aduda chemical ama yansilami. Hairiba chemical asi movie asigi hek haubada Amelia na magi machada yansilaga pithakiba potsak aduni. Madu thakpadagi iwart masana masa control tawba ngamjarakte. Aduga Manuel gi mamit adu white ngakta oirami. Movie asigi ahubada Amelia na tawkiba adumna. Manuel gi power adagi iwart adu nightmare amada chalami. Haibadi Manuel gi makhutta Reli oina urami. Madu ubada iwart adu yamna kijarami. Aduga Manuel na iwart pu phathalami. Masigi matungda iwart na magi kada lakpa kanda Relina Portuguese wits ki wari paraga leirami. Wari aduda masagi angang adu consume tawraga masama naha oirakpagi warini. Relina iwarta mafam asidagi chatnaba hairami. Mafam asi kainoma tawi haina hairaklami. Yamna ngangningai oibana iwart na mafam adu thadolaga chatpa pamlamde. Madugi onna tainabada Reli da sauzilaklami.
ꯔꯦꯂꯤꯅ ꯁꯥꯎꯅꯤꯡꯕꯗꯒꯤ ꯃꯦꯟꯁꯟꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯄꯥꯟ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯍꯥꯟꯕ ꯃꯦꯟꯁꯟ ꯍꯪꯈꯤꯕ ꯅꯨꯄꯤꯗꯨꯅꯤ꯫ ꯔꯦꯂꯤ ꯑꯗꯨ ꯍꯦꯛ ꯎꯕꯒ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯔꯦꯂꯤ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯄꯣꯔꯇꯨꯒꯤꯖ ꯃꯔꯣꯜꯗ ꯋꯥ ꯑꯃ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨ ꯔꯦꯂꯤꯅ ꯈꯪꯗꯕꯅꯤꯅ ꯚꯣꯏꯁ ꯇ꯭ꯔꯥꯟꯁꯂꯦꯇꯔ ꯇꯧꯔꯒ ꯇꯥꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯋꯥꯔꯤ ꯂꯤꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯕꯦꯔꯤꯌꯥ ꯀꯧꯏ ꯑꯗꯨꯒ ꯔꯦꯂꯤꯗ ꯊꯥꯏꯅꯒꯤ ꯑꯣꯏꯕ ꯐꯣꯇꯣ ꯀꯌꯥ ꯑꯃ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯔꯦꯂꯤꯅ ꯐꯣꯇꯣꯗꯨ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯐꯣꯇꯣ ꯑꯁꯤꯗ ꯅꯨꯄꯥ ꯑꯃ ꯃꯦꯟꯁꯟ ꯑꯗꯨꯗ ꯊꯦꯡꯅꯈꯤꯕ ꯐꯣꯇꯣ ꯑꯗꯨꯗ ꯌꯥꯎꯕ ꯅꯨꯄꯥ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯔꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯁꯛ ꯑꯁꯤꯁꯨ ꯏꯋꯥꯔꯗꯀ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯐꯣꯇꯣ ꯑꯁꯤ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯐꯝꯃꯤꯟꯅꯔꯒ ꯀꯥꯞꯃꯤꯟꯅꯕ ꯐꯣꯇꯣꯅꯤ꯫ ꯃꯁꯤꯗ ꯕꯦꯔꯥꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯦꯛꯇꯔ ꯀꯧꯏ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯏꯋꯥꯔꯗꯀꯤ ꯃꯄꯥꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯥꯀꯜꯗ ꯐꯝꯂꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤ ꯐꯤꯂꯤꯌꯥꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯐꯤꯂꯤꯌꯥ ꯑꯃꯗꯤ ꯏꯋꯥꯔꯗ ꯃꯕꯥꯅꯤ ꯑꯃꯅ ꯑꯃꯕꯨ ꯅꯨꯡꯁꯤꯅꯩ ꯑꯗꯨꯒ ꯃꯕꯥꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯁꯨ ꯄꯥꯝꯂꯝꯃꯤ ꯑꯗꯨꯒ ꯑꯃꯦꯂꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯍꯤꯡꯆꯥꯕꯤꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯄꯣꯠꯁꯦꯝ ꯖꯥꯗꯨ ꯇꯧꯕ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯦꯃꯦꯂꯤꯌꯥꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯡꯒ ꯂꯩꯃꯤꯟꯅꯔꯒ ꯑꯉꯥꯡ ꯄꯣꯛꯑꯝꯃꯤ ꯑꯗꯨꯒ ꯑꯉꯥꯡ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯣꯏꯔꯒꯅ ꯈꯨꯗꯛꯇ ꯍꯥꯠꯇꯣꯛꯏ ꯅꯨꯄꯥ ꯑꯣꯏꯔꯒꯅ ꯆꯥꯎꯅꯕ ꯌꯣꯛꯇꯨꯅ ꯃꯥꯒ ꯃꯔꯤ ꯊꯅꯝꯃꯤ꯫ ꯑꯦꯃꯦꯂꯤꯌꯥꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯅꯍꯥ ꯑꯣꯏꯅ ꯂꯩꯕ ꯑꯗꯨꯃꯛ ꯄꯥꯝꯕꯒꯤꯅꯤ ꯍꯥꯏꯕꯗꯤ ꯁꯤꯕ ꯅꯥꯏꯗꯅ ꯃꯍꯨ ꯆꯦꯜꯂꯕ ꯂꯤꯟꯒꯨꯝꯅ ꯍꯤꯡꯕ ꯄꯥꯝꯂꯝꯃꯤ꯫ ꯑꯦꯃꯦꯂꯤꯌꯥꯅ ꯑꯉꯥꯡ ꯑꯁꯤ ꯄꯣꯛꯂꯒ ꯍꯦꯛꯇ ꯅꯍꯥ ꯑꯣꯏꯔꯛꯄ ꯅꯠꯇꯦ꯫ ꯑꯉꯥꯡ ꯑꯗꯨ ꯄꯣꯛꯂꯒ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯗꯨ ꯁꯥꯍꯤꯡꯆꯥꯕꯤ ꯍꯤꯡꯆꯥꯕꯤ ꯑꯃꯒꯨꯝꯅ ꯑꯉꯥꯡ ꯑꯗꯨ ꯆꯥꯊꯣꯛꯂꯕ ꯃꯇꯝꯗ ꯅꯍꯥ ꯑꯣꯏꯔꯛꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯅꯣꯡꯃ ꯅꯨꯡꯗꯥꯡ ꯑꯃ ꯑꯦꯃꯦꯂꯤꯌꯥ ꯑꯃꯗꯤ ꯃꯦꯅꯨꯑꯦꯜ ꯃꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯔꯦꯂꯤꯅ ꯇꯥꯔꯛꯄꯗ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯑꯁꯨꯃꯛ ꯆꯠꯊꯗꯨꯅ ꯂꯥꯛꯂꯒꯅꯤ ꯑꯗꯨꯒ ꯃꯁꯤ ꯆꯠꯊꯅꯕ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯃꯗꯤ ꯗꯔꯀꯥꯔ ꯑꯣꯏ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯦꯅꯨꯑꯦꯜ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯃꯦꯅꯨꯑꯦꯜꯅ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯥꯛꯂꯒꯅꯤ ꯃꯔꯝꯗꯤ ꯍꯧꯔꯛꯄꯗꯒꯤ ꯍꯧꯅ ꯃꯦꯅꯨꯑꯦꯜ ꯑꯁꯤ ꯃꯥꯒ ꯑꯗꯨꯃꯛ ꯂꯩꯃꯤꯟꯅꯗꯨꯅ ꯂꯥꯛꯂꯕꯅꯤ ꯑꯗꯨꯒ ꯃꯦꯅꯨꯑꯦꯜ ꯁꯤꯈ꯭ꯔꯕ ꯀꯥꯟꯗꯗꯤ ꯃꯦꯅꯨꯑꯦꯜꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯡꯒ ꯑꯃꯨꯛ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯆꯠꯊꯒꯅꯤ꯫ ꯑꯦꯃꯦꯂꯤꯌꯥꯅ ꯏꯋꯥꯔꯗꯀ ꯃꯔꯤ ꯊꯝꯅꯕ ꯍꯥꯏꯗꯨꯅ ꯄ꯭ꯂꯥꯟ ꯁꯤꯟꯗꯨꯅ ꯂꯥꯞꯈ꯭ꯔꯕ ꯂꯝ ꯑꯁꯤꯗ ꯂꯥꯛꯍꯟꯕ DNA ꯃꯦꯠꯆ ꯑꯣꯏꯍꯟꯕ ꯑꯗꯨꯒ ꯃꯦꯅꯨꯑꯦꯜꯗꯒꯤ ꯃꯦꯁꯦꯖ ꯂꯥꯛꯄ ꯂꯣꯀꯦꯁꯟ ꯊꯥꯔꯛꯂꯒ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯍꯟꯕ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯉꯛꯂꯤꯕꯅ ꯑꯦꯃꯦꯂꯤꯌꯥꯒꯤ ꯃꯆꯥꯁꯤ ꯑꯦꯛꯇꯔ ꯑꯁꯤ ꯃꯈꯣꯏ ꯑꯅꯤ ꯃꯔꯤ ꯂꯩꯔꯕ ꯇꯨꯡꯗ ꯄꯣꯛꯂꯛꯄ ꯑꯉꯥꯡ ꯑꯗꯨꯅ ꯏꯋꯥꯔꯗꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯦꯅꯨꯑꯦꯜꯗꯤ ꯑꯦꯛꯇꯔꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯗ꯭ꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯦꯃꯦꯂꯤꯌꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯦꯛꯇꯔ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯒꯤ ꯃꯆꯥ ꯑꯁꯤ ꯃꯦꯅꯨꯑꯦꯜ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯃꯦꯅꯨꯑꯦꯜ ꯑꯁꯤ ꯏꯋꯥꯔꯗꯀꯤ ꯃꯆꯥ ꯅꯠꯇ꯭ꯔꯒ ꯃꯕꯥꯅꯤ ꯇ꯭ꯋꯤꯟꯁ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯃꯨꯚꯤꯒꯤ ꯑꯍꯧꯕꯗ ꯑꯦꯃꯦꯂꯤꯌꯥꯒꯤ ꯑꯉꯥꯡ ꯐꯥꯕ ꯂꯥꯛꯑꯝꯕ ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯤ ꯑꯗꯨ ꯑꯦꯛꯇꯔ ꯑꯃꯗꯤ ꯐꯦꯂꯤꯌꯥꯅꯤ꯫ ꯑꯦꯛꯇꯔꯅ ꯑꯦꯃꯦꯂꯤꯌꯥꯗꯒꯤ ꯑꯉꯥꯡ ꯑꯗꯨ ꯂꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯐꯦꯂꯤꯌꯥꯒ ꯏꯪꯅ ꯆꯤꯛꯅ ꯍꯤꯡꯕ ꯄꯥꯝꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯑꯦꯛꯇꯔ ꯑꯦꯃꯦꯂꯤꯌꯥꯅ ꯐꯥꯗꯨꯅ ꯃꯦꯟꯁꯟ ꯑꯗꯨꯗ ꯊꯝꯂꯝꯕ ꯌꯥꯏ ꯑꯗꯨꯒ ꯐꯦꯂꯤꯌꯥꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯍꯥꯠꯇꯣꯛꯄꯤꯔꯝꯕ ꯌꯥꯏ ꯃꯔꯝꯗꯤ ꯐꯦꯂꯤꯌꯥ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯐꯦꯂꯤꯌꯥꯅ ꯑꯉꯥꯡ ꯑꯗු ꯑꯦꯃꯦꯂꯤꯌꯥꯗꯒꯤ ꯀꯟꯕ ꯄꯥꯝꯕꯅ ꯑꯉꯥꯡ ꯑꯗꯨ ꯖꯒꯥ ꯑꯃꯗ ꯊꯝꯂꯝꯗꯨꯅ ꯃꯍꯥꯛ ꯑꯦꯃꯦꯂꯤꯌꯥꯒꯤ ꯃꯈꯨꯠꯇ ꯁꯤꯔꯝꯕ ꯌꯥꯏ꯫ ꯑꯦꯃꯦꯂꯤꯌꯥꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯤꯕꯗꯨ ꯃꯍꯥꯛ ꯋꯤꯠꯆ ꯑꯃꯅꯤ ꯑꯗꯨꯒ ꯃꯃꯤꯠ ꯉꯧꯁꯣꯛ ꯉꯧꯔꯛꯂꯤꯕ ꯑꯗꯨꯁꯨ ꯃꯔꯝ ꯑꯗꯨꯅꯅꯤ꯫ ꯀꯣꯇꯦꯖ ꯃꯅꯨꯡ ꯑꯗꯨꯗ ꯏꯋꯥꯔꯗꯅ ꯊꯦꯡꯅꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯦꯛꯇꯔꯅꯤ꯫ ꯑꯦꯛꯇꯔ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯐꯝ ꯑꯗꯨꯗ ꯐꯥꯖꯤꯜꯂꯒ ꯊꯝꯂꯤ ꯑꯗꯨꯒ ꯔꯦꯂꯤꯅ ꯃꯦꯟꯁꯟ ꯃꯅꯨꯡꯗ ꯎꯈꯤꯕ ꯐꯣꯇꯣ ꯑꯗꯨꯗ ꯌꯥꯎꯕ ꯅꯨꯄꯥ ꯑꯗꯨ ꯑꯦꯛꯇꯔꯒꯤ ꯃꯄꯥ ꯑꯣꯏꯔꯝꯃꯤ꯫ ꯃꯦꯅꯨꯑꯦꯜ ꯑꯃꯗꯤ ꯏꯋꯥꯔꯗ ꯃꯈꯣꯏ ꯑꯅꯤꯒꯤꯅ ꯃꯄꯨ ꯑꯣꯏꯗꯣꯏꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯃꯁꯛꯁꯤꯡ ꯑꯁꯤ ꯆꯞ ꯃꯥꯟꯅꯔꯤꯕꯅꯤ꯫ ꯑꯦꯃꯦꯂꯤꯌꯥꯅ ꯑꯦꯛꯇꯔꯒ ꯃꯔꯤ ꯊꯝꯂꯕ ꯇꯨꯡꯗ ꯑꯦꯛꯇꯔ ꯑꯦꯃꯦꯂꯤꯌꯥꯗꯒꯤ ꯈꯨꯗꯨꯝ ꯆꯟꯕ ꯑꯗꯨ ꯅꯥꯟꯊꯣꯔꯛꯂꯛꯈꯤ
ꯃꯃꯥꯗꯨꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯈꯪꯂꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯦꯂꯤꯌꯥ ꯇꯧꯗꯨꯅ ꯃꯥꯒꯤ ꯃꯆꯥꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯦꯛꯇꯔꯅꯁꯨ ꯑꯦꯃꯦꯂꯤꯌꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯂꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯉꯥꯡ ꯂꯩꯇ꯭ꯔꯕꯗꯤ ꯃꯥꯁꯨ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯑꯦꯃꯦꯂꯤꯌꯥꯅ ꯆꯥꯅꯅꯕꯁꯤꯡ ꯑꯗꯨ ꯄꯣꯠꯁꯛ ꯑꯃ ꯌꯥꯟꯁꯤꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯦꯝ ꯇꯧꯔꯒ ꯀꯦꯃꯤꯀꯦꯜ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯊꯛꯑꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯂꯒ ꯆꯠꯄ ꯉꯝꯗꯅꯕ ꯄꯣꯠꯁꯛ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯦꯂꯤꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯏꯋꯥꯔꯗꯄꯨ ꯄꯨꯗꯨꯅ ꯆꯠꯈꯤꯅꯕ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯑꯦꯃꯦꯂꯤꯌꯥꯅ ꯇꯧꯁꯤꯟꯗꯨꯅ ꯏꯋꯥꯔꯗꯀ ꯃꯔꯤ ꯊꯝꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯆꯠꯅꯕ ꯍꯣꯠꯅꯍꯧꯔꯒꯦ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯦꯂꯤ ꯃꯦꯟꯁꯟꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯎꯕꯗ ꯀꯥꯔ ꯊꯧꯗꯣꯛꯇꯨꯅ ꯆꯠꯀꯗꯕ ꯂꯝꯕꯤ ꯑꯗꯨ ꯃꯦꯅꯨꯑꯦꯜꯅ ꯊꯤꯡꯖꯤꯜꯂꯒ ꯊꯝꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯕ ꯄꯥꯝꯂꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯦꯂꯤ ꯏꯋꯥꯔꯗ ꯄꯨꯔꯒ ꯕꯤꯌꯔꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯁꯨ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯈꯪꯅꯕ ꯍꯥꯏꯗꯨꯅ꯫ ꯕꯦꯔꯥ ꯑꯗꯨ ꯊꯦꯡꯅꯗꯕꯗꯒꯤ ꯖꯒꯥ ꯑꯃꯗ ꯔꯦꯂꯤꯅ ꯐꯣꯇꯣ ꯈꯔ ꯎꯠꯂꯒ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯏꯋꯥꯔꯗꯇ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯃꯕꯥꯅꯤ ꯑꯊꯨꯕꯤꯗ ꯆꯠꯅꯕ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯏꯋꯥꯔꯗꯁꯨ ꯌꯥꯔꯝꯃꯤ꯫ ꯔꯦꯂꯤꯗ DNAF-ꯇꯒꯤ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯦꯁꯦꯖ ꯑꯗꯨꯗ ꯏꯋꯥꯔꯗꯀꯤ DNA ꯑꯗꯨ ꯏꯟ ꯕ꯭ꯂꯤꯗꯤꯡꯒꯤ ꯁꯥꯏꯟ ꯐꯪꯏ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗꯒꯤ ꯕꯦꯔꯥꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯆꯨꯝꯃꯦ ꯍꯥꯏꯅ ꯈꯪꯂꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯦꯂꯤ ꯑꯃꯗꯤ ꯏꯋꯥꯔꯗ ꯃꯔꯝ ꯑꯃꯗꯒꯤ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯦꯅꯨꯑꯦꯜꯅ ꯔꯦꯂꯤ ꯑꯗꯨ ꯍꯥꯠꯄ ꯂꯥꯛꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯔꯦꯂꯤꯅ ꯑꯁꯦꯡꯕꯁꯤꯡ ꯑꯗꯨ ꯈꯪꯂꯛꯄꯗꯒꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯦꯂꯤꯅ ꯕꯦꯔꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯃꯦꯅꯨꯑꯦꯜꯅ ꯍꯥꯠꯄ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯑꯦꯃꯦꯂꯤꯌꯥꯒꯤ ꯁꯛꯇꯤꯗꯒꯤ ꯏꯋꯥꯔꯗ ꯑꯗꯨ ꯋꯥꯈꯜ ꯑꯃꯔꯣꯝꯗ ꯇꯥꯎꯔꯒ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯕꯥꯅꯤ ꯃꯔꯤ ꯊꯝꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯋꯥꯔꯗ ꯃꯁꯥꯗꯤ ꯃꯥꯅ ꯇꯧꯔꯤꯕ ꯑꯗꯨ ꯔꯦꯂꯤꯒ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯦꯂꯤ ꯂꯥꯛꯇꯨꯅ ꯑꯃꯦꯂꯤꯌꯥ ꯑꯃꯗꯤ ꯏꯋꯥꯔꯗ ꯃꯕꯥꯅꯤꯅ ꯇꯧꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯑꯦꯃꯦꯂꯤꯌꯥ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯍꯤꯡꯆꯥꯕꯤꯒꯤ ꯁꯛꯇꯝ ꯑꯃꯗ ꯑꯣꯏꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯏꯋꯥꯔꯗ ꯃꯕꯥꯅꯤ ꯃꯔꯤ ꯊꯝꯕ ꯂꯣꯏꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯔꯦꯂꯤꯅ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯇꯥꯔꯒ ꯂꯩꯔꯤꯕ ꯏꯋꯥꯔꯗ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯦꯅꯨꯑꯦꯜ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯦꯂꯤꯅ ꯏꯟꯕꯗ ꯃꯦꯅꯨꯑꯦꯜ ꯑꯗꯨ ꯃꯈꯥꯗ ꯑꯣꯟꯊꯔꯒ ꯇꯥꯔꯝꯃꯤ꯫ ꯍꯦꯛ ꯌꯦꯡꯕꯗ ꯃꯦꯅꯨꯑꯦꯜ ꯑꯗꯨ ꯁꯤꯔꯕ ꯃꯥꯜꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯦꯃꯦꯂꯤꯌꯥꯅ ꯔꯦꯂꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯥꯡꯅ ꯔꯦꯂꯤꯕꯨ ꯍꯥꯠꯅꯕ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯇꯨꯡꯗꯒꯤ ꯑꯦꯛꯇꯔ ꯂꯥꯛꯂꯒ ꯑꯦꯃꯦꯂꯤꯌꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯔꯦꯂꯤꯅ ꯃꯤ ꯂꯩꯇꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯑꯦꯛꯇꯔꯕꯨ ꯊꯥꯗꯣꯛꯂꯝꯕꯅꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯦꯛꯇꯔꯅ ꯔꯦꯂꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯦꯛꯇꯔꯅ ꯑꯦꯃꯦꯂꯤꯌꯥ ꯐꯥꯗꯨꯅ ꯊꯝꯂꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯔꯦꯂꯤꯅ ꯏꯋꯥꯔꯗ ꯄꯨꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯦꯛꯇꯔꯕꯨ ꯑꯦꯃꯦꯂꯤꯌꯥꯅ ꯊꯥꯡꯅ ꯍꯟꯖꯤꯟ ꯍꯟꯖꯤನ್ ꯊꯤꯜꯂꯒ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯦꯅꯨꯑꯦꯜ ꯑꯗꯨꯕꯨ ꯍꯤꯡꯒꯠꯂꯛꯂꯝꯃꯤ꯫ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕꯗ ꯑꯦꯃꯦꯂꯤꯌꯥꯗꯤ ꯅꯍꯥ ꯑꯣꯏꯅ ꯎꯔꯝꯈꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯨꯠꯇ ꯑꯉꯥꯡ ꯑꯃ ꯄꯝꯗꯨꯅꯁꯨ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯏꯋꯥꯔꯗꯀꯤ ꯑꯉꯥꯡ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯃꯕꯥꯅꯤ ꯃꯔꯤ ꯊꯝꯃꯤꯀꯥꯟꯗ ꯂꯣꯏꯁꯤꯟꯍꯧꯗꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯉꯥꯡ ꯑꯁꯤ ꯃꯦꯅꯨꯑꯦꯜꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯦꯃꯦꯂꯤꯌꯥꯅ ꯈ꯭ꯋꯥꯏ ꯄꯥꯝꯕꯗꯤ ꯃꯦꯅꯨꯑꯦꯜꯅꯤ꯫ ꯑꯗꯨꯒ ꯑꯦꯃꯦꯂꯤꯌꯥꯅ ꯃꯐꯝ ꯑꯗꯨꯗ ꯏꯋꯥꯔꯗ ꯀꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯏꯋꯥꯔꯗꯇꯒꯤ ꯃꯔꯤ ꯊꯝꯂꯒ ꯄꯣꯛꯄ ꯃꯆꯥ ꯑꯗꯨ ꯃꯥꯅ ꯆꯥꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯦꯅꯨꯑꯦꯜ ꯁꯤꯈꯤꯕꯁꯨ ꯄꯥꯝꯂꯝꯗꯦ꯫ ꯍꯥꯏꯕꯗꯤ ꯃꯦꯅꯨꯑꯦꯜꯗꯤ ꯄꯣꯛꯂꯛꯄ ꯑꯉꯥꯡ ꯑꯗꯨꯅ ꯆꯥꯎꯅꯕ ꯌꯣꯛꯄ ꯅꯠꯇ꯭ꯔꯒ ꯃꯦꯅꯨꯑꯦꯜꯁꯨ ꯑꯦꯃꯦꯂꯤꯌꯥꯒꯤ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯑꯁꯤ ꯆꯞ ꯃꯥꯟꯅꯅ ꯆꯠꯊꯅꯕ꯫ ꯑꯗꯨꯒ ꯑꯃꯦꯂꯤꯌꯥꯅ ꯄꯥꯝꯕꯗꯤ ꯁꯛꯇꯤ ꯄꯥꯏꯕ ꯑꯗꯨ ꯅꯠꯇꯦ꯫ ꯃꯥꯅ ꯄꯥꯝꯕꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯍꯥ ꯑꯣꯏꯔꯒ ꯁꯤꯕ ꯅꯥꯏꯗꯅ ꯂꯩꯕ ꯑꯗꯨꯅꯤ꯫ ꯑꯗꯨꯒ ꯑꯦꯃꯦꯂꯤꯌꯥꯅ ꯃꯥꯒꯤ ꯁꯛꯇꯤ ꯁꯤꯖꯤꯟꯅꯔꯒ ꯊꯛꯅꯕꯗ ꯃꯍꯤ ꯑꯃ ꯌꯥꯟꯁꯤꯜꯂꯤꯕ ꯑꯁꯤ ꯃꯍꯤ ꯑꯁꯤꯒꯤ ꯃꯌꯥꯏꯅ ꯃꯤꯑꯣꯏ ꯑꯗꯨ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯍꯜꯂꯒ ꯊꯝꯕ ꯉꯝꯃꯤ꯫ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯤꯉꯩ ꯃꯇꯝꯗ ꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯃꯤꯑꯣꯏ ꯑꯗꯨꯅ ꯂꯣꯏꯅ ꯌꯥꯏ꯫ ꯑꯗꯨꯒ ꯃꯤ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯧꯍꯟꯅꯤꯡꯕ ꯀꯨꯁꯤ ꯔꯥꯁꯤ ꯂꯣꯏꯅ ꯇꯧꯕ ꯌꯥꯏ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯦꯃꯦꯂꯤꯌꯥ ꯆꯤꯜꯗ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯃꯨꯚꯤ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫